nongmai kapnakhre athingba thamkhre hairi Kuki militant singna tangkhol singi mathakta leptana chatharakpa attack singi manungsanna ngasiso ukhul district ki sina kaithal tangkhol village da Kuki singna tangkak anirakta nongmai kap sinduna attack chatharakre hairi ahanbagi oina ayok pung 12 rom tabada tingpi bungrom dagi sina kaithal khul tamna nongmai kap silakhe maduda tangkhol volunteer singna karimata hankhide adubu numijungba pung 12 khara helakpada makhatana Kuki khulai paiba sing aduna sina kaithal khul tamna changsilaklaga nongmai kap silakpadagi nakal anina hanaduna akana moongda nongmai kap na khe hairi adubu aso open gi paudi press na phangbangamdre mafam aduda hojik nauna orakliba phiba maduga mari leidana sina kaithal village authority na thadrok paserol amana hairibana makhataba order ama thoktriba phawba sina kaithal phawraga letland tingpibung road amasung sina kaithal tanroi road asi khudaktagi satok sin tawba thinglei maroina lungtar hill range sina kaithal tangrui road amasung masige akoiba jaga singda misam sing satok sin tawbigano hairi Mongkot je phudagi Kuki khulai paiba singna phakhiba naga kunga mathoi thadorakre thawai khulgi Kuki ani halambagi thodok thijinaba ena eda sinaragan hana CM na phongdorakre Kuki khulai paiba singna ngarang ukhuldagi imphal tholakiba winger ben ama yauna gari ani da tonglakiba naga kunga mathoi lambi asigi Mongkot je phu area da pharaga pukibado ngasayo anganba pung marirom tabada soingam yaudana thadorakre amarom da singi khulai paiba singna kamjong district ki manungsan ba thawai Kuki khul mayadagi phakhiba Kuki khunja ani na sina fanglei Kuki khunja ani phaduna pukhraga tamthina mihathina hatoklaga thamlamba thodo adu thijinaba ena eda sinaragan haina Minister yumnam khemsa na ngasi assembly da thamkhre Pausina makhata na haidibana Kuki khulai paiba singna Mongkot jephudagi phakhiba naga khunja sing adu aswangam yauduna thadorakhrabasu makoina tongkhiba gari ani amasung Paikiba mobile phone kunga mathoi adudi phajil hokibana hojiksu tension wangna leiri Imphal da thoram ama yaunana bat gari ani da lakhiba naga kunga mathoi adugi manungda nupi manga yauri thodo asiga madi leinana Kuki community gi mahut sillaga Sangkai village authority gi maikai digi thadorakhiba statement amagi matung inade khulai paiba naga volunteer singna labukta thabak suduna leiba Kuki khunja singna nongmai kapsilakpadagi Kuki gi miyoi ama sokhiba amadi thawai Kuki khuldagi miyoi anina pharaga phukibadagi mafam khangdana leiriba siga mari leinana naga kunga mathoi adu phajin khibani hairi adu moinamak tangkhul nagalung gi maikai dagi di Sangkai village authority gi maikai dagi phongdok leba wafam adu yamna kada react tawraduna khulai paiba singna naga thawai Kuki area gi akoibada leiriba naga village sanglaklaga maram amata pidana nomai kapsin bana chingba thawong sa thabadagi khunja ke amaki duna mayum thadoklaga lanjana khibane Kuki khulai paiba singna phakhiba naga kunga mathoi adu pungkun marigi manungda thadokadabane haina Minister da ultimatum pisinba yauna mari lenaba singda akanba wafam kyasu thamkhibane Minister gi maikai dagi su phajin kheba miyosing athubada thadoknaba akanba warning tawraduna general singi mathakta matik saba action logade hana akanba wafam kya thamkhibane amorom da khulai paiba singna kamjong district ki manungsan ba thawai Kuki khulgi forest jaga dagi Kuki ani pharaga pukhibado ngasi ayuk sina fangle laikhidraba miyosing adudi thawai Kuki village dagi Thengin baite sahini phu apokpa laikhidraba senpau baite amasung Sangkai village dagi thangboi mang khongsai sahi kunthra manga apokpa laikhidraba kaipau khongsai kawe Sangkai village authority ki maikai dagi hairibana khulai paiba sing aduna Kuki khunja ani adu singda isingi pipe repairing tawba satpada phakhibani hairi Kuki lal hoba singna naga khunja kunmathoi phakhiba amasung phaduna pukhiba Kuki khunja ani buna sina phangkhiba thodo aduga mari leinana Minister yumnam khemcha na ngase assembly da phongdokhibada naga khunja sing adu khulai paiba singna phaduna pukhibagi pau phangbaga ngarang namidang athengba phawba deputy chief minister nemsa kipjen amasung naga MLA sing yauna makhoibo aswangam yauduna thadoknaba angamba thakta honakhe security force ki maikai dagi sumapung phaba cooperation pk madugi damakta deputy CM amasung mari lenaba singbo thagatpa phongdokle maralaijadaba miyoy kya phajin khibadu nungai trabasu asiana yaukhidabadagi wato asi sauthorakhidaba adugi damak nungai ba phawe lamda masda laminari ba puru kunthra taru asi manipuri ni haiba he kaukthokna bugum tawe ngalingai matamda
ꯃꯩꯇꯩꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯦ ꯃꯩꯇꯩ ꯑꯣꯏꯅ ꯍꯥꯏꯔꯦ ꯀꯨꯀꯤꯁꯨ ꯀꯨꯀꯤ ꯑꯗꯨꯒ ꯅꯥꯒꯥꯁꯨ ꯅꯥꯒꯥ ꯑꯣꯏꯅ ꯍꯥꯏꯔꯦ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯇꯅꯕꯒꯤ ꯋꯥꯐꯝ ꯊꯝꯈꯤ ꯊꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥ ꯑꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯕ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯒꯕꯔꯟꯃꯦꯟꯠꯀꯤ ꯅꯣꯔꯝꯁ ꯃꯇꯨꯡ ꯏꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥꯅꯆꯤꯡꯕ ꯄꯤꯔꯒꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯇꯣꯔꯕꯨꯡꯒꯤ IDPꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕ ꯂꯨꯞꯀ ꯃꯔꯤ ꯂꯩꯅꯗꯦ ꯆꯦꯟꯅꯕꯁꯤꯡ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ KCPꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯣꯔꯕꯨꯡꯒꯤ IDPꯁꯤꯡꯒꯤ ꯊꯥꯗꯣꯔꯛꯄ ꯐꯟꯗꯒꯤ ꯂꯨꯄꯥ 10,000 KCPꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯨꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ KCP ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤꯒꯤ ꯂꯨꯞꯂꯣꯏ ꯑꯃꯠꯇ ꯅꯠꯇꯦ IDPꯁꯤꯡꯒꯤ ꯁꯦꯜ ꯂꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯨꯞꯇ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ KCP ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯃꯦꯝꯕꯔ ꯏꯟ ꯆꯥꯔꯖ S ꯃꯉꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯇꯣꯔꯕꯨꯡꯒꯤ IDPꯁꯤꯡꯒꯤ ꯊꯥꯗꯣꯔꯛꯄ ꯐꯟꯗꯒꯤ KCPꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯨꯅ ꯂꯨꯄꯥ 10,000 ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯇꯣꯔꯕꯨꯡꯒꯤ IDP ꯏꯔꯩꯆꯥꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ KCP ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤꯒꯤ ꯂꯨꯞꯂꯣꯏ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯂꯨꯞꯅ ꯁꯦꯡꯗꯣꯛꯆꯔꯤ ꯍꯧꯈꯤꯕ 2023ꯒꯤ May 3ꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯂꯥꯟꯒꯥꯏꯗꯨꯅ ꯆꯍꯤ ꯐꯥꯎꯕ ꯆꯍꯤ ꯑꯍꯨꯝꯂꯣꯝꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯁꯨꯡ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯋꯥ ꯑꯅꯥ ꯀꯣꯡꯒꯥꯏ ꯃꯥꯌꯣꯛꯅꯗꯨꯅ ꯌꯨꯝꯂꯤꯡ ꯈꯨꯂꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯏꯔꯝꯗꯝꯁꯤꯒꯤ IDP ꯏꯔꯩꯆꯥꯁꯤꯡꯅꯤ IDP ꯏꯔꯩꯆꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯃꯨꯟꯕꯤꯕ ꯍꯥꯏꯕꯁꯤ ꯇꯧꯍꯩꯗꯕ ꯊꯧꯑꯣꯡꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕꯅꯤ ꯑꯃꯁꯨꯡ ꯌꯥꯋꯣꯜꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯨꯞꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯂꯨꯞꯀꯤ ꯂꯃꯥꯡꯗꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯃꯥꯡꯗꯣꯡꯒꯤ ꯑꯈꯟꯅꯕ ꯂꯣꯀꯦꯜ ꯌꯨꯅꯤꯠꯅ ꯊꯤꯖꯤꯟꯕꯗꯒꯤ ꯂꯨꯄꯥ 10,000ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯃꯊꯪꯁꯤꯠꯅ ꯆꯤꯡꯈꯩ ꯍꯨꯟꯕꯁꯤꯡ ꯕꯦꯡꯀꯤꯡ ꯅꯦꯝ ꯁꯣꯌꯥꯝ ꯆꯤꯡꯈꯩ ꯍꯨꯟꯕꯁꯤꯡ ꯄꯦꯃꯦꯟꯠ ꯗꯦꯠ 26 February and paid amount ₹20,000 ꯀꯣꯟꯊꯧꯖꯝ ꯅꯤꯔꯥꯖ ꯅꯠꯇ꯭ꯔꯒ ꯆꯤꯡ ꯑꯇꯣꯞꯄ ꯃꯤꯡ ꯏꯚꯥꯏ ꯁꯔꯠ ꯃꯩꯇꯩ ꯐꯣꯟ ꯅꯝꯕꯔ 7637849105 Israel phone number 9233940460 amasung Korkom Salamba Wahengbam phone number 6009932247 haribasing asine phone tawrakibagi maphamsu patsoidagini haiba khangle maramaduna torbungi IDP gi thawdosta senaba mioi khodimak lupta sangjarakadabani hairi IDP singmayumda hanjanbagi wafam mami samlakle haina MCM na phongdorakre 2023 gi May 3 dagi tholakhiba kangluki irang asina maram oiraga mayum makai thadoktuna lanjenarakuna relic camp ta leiriba IDP sing sarkar na masa masa gi mayumda hanjalhangani habagi wafam ase mami samlakle karigumba athuba matamda IDP sing masa gi mayumda hanjalhandrabadi lamda masda leiriba CSO Singapore laga kari tawba yabagi habadu khanaragani haina maitai council more MCM gi president mayang bam thoibana phongdokre ngasi langol zone 3 da leiriba alternative housing complex ke relic camp ta pangthokiba MCM gi kontragani thoisuba mapokumon thauronga mari lenana mayang lambam thoibana wafam asi phongdokladuna makhata na haikibada irang na maram moira ka more dagi lanjalaktuna tongan ba relic camp kaya da leiriba miyoi sing punsillaga Lobasig Mapokumon asi pangthokpani mamangi pialaga matamda sahi asigi March tha phawbagi manungda IDP sing masa masagi mayumda hanjalhankani haina thajaba pikibadu thabak oina onthokpa ngamkhidrabasu haujuk leiriba wai khemchana lusingbalenga asna thabakta onthokani haibagi thajaba lei adubu karigumba IDP sing mayumda hanjalhananabagi thabasi athubada paikhatrabadi CSO Singapore laga kari tawba yabagi haibadu khanaragani haike Isau thoklaga seng hawa yenbagi mahota nongju tha mamangda retaining wall sabiu haina United Club na phongdorakhay Oripoki jagada Nambul Turel dagi sentharak paisingna isau thoklaga seng hawa yenbagi mahota nongju tha mamangda retaining wall sabiu haina Oripok Ward number 6 United Club ki maikedege phongdorakpaga loinana hiramasigi matangda Chief Minister da su memorandum pisinkre haina club asigi secretary M Thanel na phongdokray ngase Oripok Hidrom Lekai da leba community hall da pangthokiba pawgi mifam
ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ Uripok Ward Number 6 ꯒꯤ ꯀ꯭ꯂꯕ 13ꯒꯤ ꯑꯄꯨꯟꯕ Uripok Ward Number 6 United Clubꯅ Nambul Turel ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯑꯃꯗꯤ retaining wall ꯁꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯔꯥꯅꯤ ꯊꯣꯡꯗꯒꯤ ꯏꯔꯣꯏꯁꯦꯝꯕ ꯐꯥꯎꯕꯒꯤ ꯄꯔꯤꯡ ꯑꯁꯤꯒꯤ Uripok ꯃꯥꯏꯀꯩ ꯊꯪꯕ Nambul Turelꯒꯤ ꯁꯔꯨꯛ ꯑꯁꯤꯗ retaining wall ꯆꯜꯂꯤꯕ ꯑꯁꯤ ꯆꯥꯗ 10 ꯔꯣꯝꯇꯅꯤ ꯆꯥꯗ 90ꯒꯤ ꯖꯒꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ retaining wall ꯆꯟꯗ꯭ꯔꯦ Uripokꯀ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯁꯒꯣꯜꯕꯟꯔꯣꯝ ꯊꯪꯕ Nambul Turelꯒꯤ ꯇꯣꯔꯕꯥꯟꯒꯤ ꯁꯔꯨꯛꯁꯤꯡ retaining wall ꯆꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯜꯂꯤꯕ retaining wallꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ retaining wall ꯁꯥꯕ ꯐꯥꯎꯕ ꯌꯥꯎꯔꯦ Uripok ꯃꯥꯏꯀꯩꯗꯅ retaining wall ꯁꯥꯗꯕꯅ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯇꯣꯔꯕꯥꯟ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ Uripok Ward Number 6 United Clubꯀꯤ ꯖꯒꯥꯁꯤꯡ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤꯕꯅꯤ Water Resource Departmentꯗ ꯁꯔꯚꯦ ꯇꯧꯕꯤꯅꯕ ꯍꯥꯏꯕꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯔꯚꯦ ꯇꯧꯕꯗ ꯃꯤꯇꯔ 460 ꯔꯣꯝ ꯁꯥꯡꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯂꯩꯔꯥꯏꯒꯤ ꯁꯔꯨꯛꯁꯤꯡꯗ retaining wall ꯆꯟꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ retaining wall ꯆꯟꯅꯅꯕ ꯍꯥꯏꯖꯕꯗ Water Resource Department ꯑꯃꯁꯨꯡ Directorate of Environment and Climate Change ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯍꯨꯟꯅꯔꯒ ꯂꯩꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯁꯦꯜ ꯍꯨꯟꯅꯕꯒꯤ ꯑꯋꯥꯕꯅ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯗꯤ retaining wall ꯁꯥꯗ꯭ꯔꯤꯕ Uripok ꯃꯥꯏꯀꯩ ꯊꯪꯕ Nambul Turelꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯑꯊꯨꯕꯗ retaining wall ꯁꯥꯅꯕ ꯆꯦꯔꯣꯜ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯈꯣꯡꯖꯪ ꯀꯟꯁꯤꯟꯒꯗꯧꯔꯤ ꯏꯝꯐꯥꯜꯒꯤ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯃꯊꯧ ꯇꯧꯍꯟꯗꯕꯒꯤ ꯃꯇꯥꯡꯗ ꯃꯥꯔꯆ 23ꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ TYCMꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ TYCLꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯊꯝꯂꯛꯂꯦ Agriculture officersꯤꯡꯅ ꯁ꯭ꯀꯤꯝꯒꯤ ꯁꯦꯟꯐꯝꯁꯤꯡ ꯀꯣꯝꯄꯥꯛꯅ ꯀꯣꯠꯂꯒ ꯆꯥꯔꯦ ꯍꯥꯏꯅ ꯀꯦꯃꯦꯒꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯤꯝ ꯑꯅꯤꯒꯤ ꯋꯥꯊꯣꯛ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯃꯤꯐꯝꯒꯤ ꯉꯁꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯗꯤꯃꯥꯟ ꯗꯤꯁꯀꯁꯟꯗ Agriculture Departmentꯒꯤ ꯁ꯭ꯀꯤꯝ ꯑꯅꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯄꯤꯛꯊꯜꯂꯦ ꯁ꯭ꯀꯤꯝ ꯑꯅꯤꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯅ ꯆꯃꯁꯅ ꯅꯠꯇꯕꯗ ꯀꯣꯝꯄꯥꯛꯅ ꯀꯣꯠꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯀꯦꯃꯦꯒꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯊꯣꯛ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯍꯥꯎꯁꯇ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ Agriculture Departmentꯅ ꯀꯠ ꯃꯣꯁꯟ ꯊꯝꯂꯗꯨꯅ ꯀꯦꯃꯦꯒꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯁꯟꯗꯥꯔ ꯌꯣꯖꯅꯥ ꯑꯃꯁꯨꯡ PM ꯀꯤꯁꯥꯟ ꯁ꯭ꯀꯤꯝꯒꯤ ꯊꯥꯗꯔꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 129.49 ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯑꯣꯐꯤꯁꯔꯁꯤꯡꯅ ꯍꯩꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯅꯤ ꯑꯁꯤ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯁ꯭ꯀꯤꯝ ꯏꯟꯆꯥꯔꯖ ꯌꯥꯎꯅ ꯑꯣꯐꯤꯁꯔꯁꯤꯡꯅ ꯕꯦꯅꯤꯐꯤꯁꯔꯤ ꯃꯌꯥꯝ ꯑꯃꯗ ꯁꯦꯜ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯒꯠꯂꯤ ꯃꯈꯣꯏꯅ ꯁꯦꯜ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯑꯗꯨ ꯊꯤꯒꯠꯂꯨꯕꯗꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯏꯝꯐꯥꯜ ꯏꯁꯇꯁꯨ ꯊꯧꯕꯥꯜꯗꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯂꯧꯕꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯨꯕꯗ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯥ ꯁꯨꯛꯈꯪ ꯈꯪꯗꯅ ꯑꯦꯀꯥꯎꯟꯠ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯁꯦꯜ ꯂꯧꯊꯣꯛꯂꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯥꯡꯕꯨꯅ ꯍꯨꯔꯥꯟꯕꯁꯤꯗꯤ ꯑꯉꯛꯄ ꯃꯑꯣꯡꯒꯤ ꯍꯨꯔꯥꯟꯕ ꯃꯈꯜ ꯑꯃꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯞꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯕ ꯑꯣꯐꯤꯁꯔꯁꯤꯡ ꯆꯩꯔꯥꯛ ꯄꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯆꯥꯡ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯊꯝꯂꯛꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ITBPꯅ ꯂꯦꯞꯇꯨꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ G ꯁꯦꯡꯒꯦꯜ ꯚꯤꯂꯦꯖꯀꯤ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯞꯁꯀꯤ ꯀꯃꯥꯟꯗ ꯃꯈꯥꯗ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯗꯤ E58 ITBPꯒꯤ SC ꯁꯟꯖꯣꯏꯒꯤ ꯀꯃꯥꯟꯗ ꯃꯈꯥꯗ ꯐꯣꯔꯁ ꯑꯁꯤꯒꯤ ꯄ꯭ꯂꯦꯇꯨꯟ ꯑꯃꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:45 ꯔꯣꯝ ꯇꯥꯕꯗꯒꯤ 10:15 ꯐꯥꯎꯕꯗ G ꯁꯣꯡꯒꯦꯜ ꯚꯤꯂꯦꯖꯀꯤ ꯎꯃꯪꯒꯤ ꯑꯦꯔꯤꯌꯥꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯑꯃꯁꯨꯡ ꯑꯁꯣꯡꯕ ꯎꯃꯪꯒꯤ ꯁꯔꯨꯛꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯕꯣꯜ X SBBL caliber rifle ahum yamlaba marusing country made ball action ama magazine ga konaba 303 caliber rifle ama magazine ga konaba country made 9mm caliber pistol ama medium range improvised local made cannon pompi ama amade rocket shell taruk amasung stun grenade anini phagalaba khulai sing aduga mari lenana makhataba ain gi oiba thabak sing lokhatnaba sangai court police station da case ama register tawba yauna polam sing adu deposit tawkhre haidi bung
sel khwaidagi tanba ngamba ahanba Manipuri film oide hade March tarukta nauna release tawkiba Manipuri film bungna hujuk phawbda lupa crore 2.70 tanba ngamle release tawba numit tan khiba senpam lupa lakh kun ga manga ni mathangi numit March tareta lakh kun traga nipan March nipan dana lakh ni phugani thoi March mapan dana lupa lakh tara nipan March tara dana lupa lakh tara manga amasung March tara mathoi dana lupa lakh tara homdoi tanba ngamkhe ngasigi oina tanba ngamkhiba senpam gi report hujuk phawba thatorpa leitre Lakshmi Priya Devi na iba amasung direction piba film ase kumja 2024 da puthokibane film asida maro eba saktam langleba singdi Gugun Kipken Bala Hizam Angom Sanamatom Bikram Kosar Nemetia Ngangbam Zeni Khurai Hamom Sadananda Thaudam Brajabido Modubala Thaudam Ido Gurumayom Priyo Kumar amasung RK Sorojini ni Axel Entertainment Shockboard Entertainment amasung Suitable Picture na puthokpa film ase kumja 2025 da Central Board of Film Certification na U certificate PK haide Burj Khalifa manakta bom pokhaikre Dubai City gi Mayol Maktada Burj Khalifa manakta ngasi bom pokhaiba gi thodok thokre Dubai government na social media X thagalako warol amagi matungina bom pokhaiba gi thodo da kanagoma meoi amata aswapan nang khide hare Sheikh Zayed Road ta leba building amada drone sizina duna bom pokhai halake adobu kanagoma meoi amata aswapan nang haudre haina Dubai government na phongdokhe Israel amasung United States na Iran da attack sa thapa haukraba matungdagi Gulf region da leiba tongan balebak sing da land gi saitheng nang duna lakte haujuk phaw Gulf region da US ki service member taret amasung misam taramatho yauna mioi kun gamari sikre Iran misal amasung drone sizinaduna attack sa tharakraba matungda UAE gi Ministry of Defense na Tehran ga warisana duna ingtapa phibam lehanaba khananai na khrabane March tha hawalapadagi Iran yumlona balebak sing da kyara hana attack sa thaba laikre US ki military base lebak sing da makhatana akanam ong da attack sa thakigani haina so Iran phongdokhe hade US Iran war na India da LPG gas ki awaba mayok dare ain kaina gas cylinder paisileba sing action lokanaba thabak paikhat pa haure hade US Israel amasung Iran ahum gi marakta akan balan thengnariba asina maram oiraga India da LPG gas phangdabagi awaba mayok naba haure Mumbai Bengaluru amasung Kolkata na singba metropolitan city singda commercial LPG gas phangdaba numit marini sure marasida India government ki maikaidagi gas ki awaba mayok nariba se yenglaga black marketers singna ain kaina gas cylinder paisiliba singi mathakta chahi tare jail da thamba yauna akanba dandi pigani hana laokhre Middle East da songna de balal asina maram oiraga Qatar na LNG export to lep khibadagi malam gi oina gas market ta chauna awaba mayok naba horakibane US amasung Israel na Iran gi mathakta akanba attack sa thaba sina maram oiraga crude oil sing puthoputsin tawbagi yamna maru oiba lambi ama oidiba Strait of Hormuz thingjin khibada maram oiraga Saudi Arabia amasung Qatar yauna India da West Asia nation asidagi Strait of Hormuz phauruge LPG gas pusilapagi sang ase hana sada 85 tiki 90 oirambado khangan hantarakibane Lana Sinamaram Oiraga Strait of Hormuz asi Pauduna crude oil sing Putopusin Taubada Yamna Kudong Tininga Oirapodagi Atopa road sing the Pusilakna Bohona the Hena Kudong Tipa Kayama Nare crude oil sing Pusilapuki Sang Hantakibasinamaram Oiraga Union Government Gi Makedegi Essential Commodity Act Ki Matungina Tangai Fadana Yumgi Sakthong gas hospital amasung atay tangay fadaba service singi oina LPG gas asi leptana phanganaba thabak paikhatle refinery singda su LPG production kisang hengkathanaba akanba instruction pikre lana sina maram oiraga domestic cylinder sing booking tawbagi matam ase numit kunma thoidagina kungamanga phawba sangdokre loinana state government singda LPG supply chain dagi security p na bakhangan kre leba asigi oina sahi amada LPG million ton 31.3 consume tawri masigi manungga sada 80-70 domestic sector habati yumgi sakthong gas ki oina seasonal bane aduga atay lemhoriba sing aduna hotel amasung restaurant sing commercial establishment sing the season na bane laibasige oina darkar lairiba gas ki sada 62 day mirai to ki pusilakla ka season na bane adubo housing middle skill lan asina laibasida gas pusilakpa ki chang hana dagi sada 55 ki chang da hantaraki bana gas ki awaba simayok na ba hawraki bani haire LPG gas ki awaba mayok na riba si yenglaga ya santar gi instruction matungina authority sing gi makai dagi tongan ba state sing da monetary activity ki chang hangar hangre maramaduna LPG distribution system
system check tawba yauna LPG gi storage area amasung ain kaina gas paisiliba singi mathakta red chathaba haure masigi mathakta black market ta yoliba singi mathakta sumi yang sangba haure LPG supply gi awat pa leiring mar asida ain kaina gas and black ta paisilaga thamba haibasi serious criminal offense ama oibana hariba miyosing adugi mathakta Essential Commodities Act of 1955 ki section 7 gi matungina tha ahumdagi na taret pawba jail da thamba yauna sel gi oiba penalty kaya piba yai masigi mathakta authority singi maikaidagi asna paisiliba cylinder sing adu matpagi haksu lei haire Jammu and Kashmir ki hana ki ex CM Farooq Abdullah bu nomaina kapsinduna hatnaba honaram lahare Jammu and Kashmir ki hana ki Chief Minister Farooq Abdullah bu sakhangda bu singna nomaina kapsinduna hatnaba honaram lei thawdo asi ngarang lusing basina luhongba ama yawba lakpada thokibade nomai he kablakpaga mafam adu da mathau tawriba security person singna thawdo adu da senabani haiba miyoi adu dagi nomai munki senariba miyoi adu Jammu gi Purani Mandir dagi sahi hompu hundoirom suraba miyoi ni haiba khangbangam ke thawdo thokpa Tamda Abdullah Deputy CM Sebinder Salduri amasung Chief Minister Omar Abdullah gi Advisor Nasir Aslam Wani suloina ke thawdo adu da lusingba se aso apandi yawkhide loinana nomai kapsilagba miyoi adu nomai amaga konana fare loinana police na case ama lokhatuna makha taba thijinbagi thabak chathaba haukhre hari